ngasigi maroiba pausingda lamdam asigi ena khulaba cultural heritage abadi traditional art forms na Manipur bu malemda sak takpada achauba mafam amakali haina Manipur ge governor Dr. Nazma Heptola na fongdokre. Night service left to na lairiba PHC nongpok sekmai ngasidagi amukhana khoisaunaraba miyamna thingzin krai mafam aduda lakiba minister Radyasyam miyam mangda thokpa ngamdana nathairaga chenkre. Masak khangdaba singna Salungpham High School ngarang ahing nongyaida mai tharamle khoisaunaraba mahiroi amadi miyamna lambi thingkre. KCP Nando Group ki Luchingba Nando Zenims ki Ortho Ward tage lona jen khraba matung mahaki khongol liba oina police na thi tongan mafam kaya da lepalai tana thiba humgi thabak ngasi su sathari. Amadi lamdam asida lairabagi pankhai makhada laiba yumthong kaya ngasigi lengak na paikhat liba yaifa thorangi kanaba phangdana leiri. Krumzari Times of Manipur gi nungthil gi pau meeting tabiri basingbu Bidyapati Meng lambamna taram okchari hauzik pau macha khaina pizari lamdam asagi ana khulaba cultural heritage amadi traditional art forms na Manipur bu malem da sak takpada achauba mafam amakali haina Manipur gi governor Nazma Heptola na fongdokre wafam asingasi Manipur International Symposium of Dance and Music, Traditional Art Forms and World Today, Hogdokpagi Thoram the High Kibani, Indian Council for Cultural Relation Northeast Region na Manipur University Amadi Manipur University of Culture ga Punna Sindone MU the Pangtho Kiba Khana Nainabagi Thoram Aduda Governor Nazma Heptola na Makhatara Duna ngasi Pangthok liba Symposium asina lamdam asigi mahiroi singda anauba mangal pibaga loina na isagi nat amasung chatnabibu Jackson na thamnanabagi ama Piragani Haiki, Thoram Aduda MU gi Administrator Journal Singh, Manipur University of Culture gi Vice Chancellor M. Lakshmi Kumar, Indian Council for Cultural Relation Northeast Region gi Regional Director Ann Muniz, Manipur University School of Humanities gi Dean Professor C.S. Yaswantna, President Member Oina Oiki. Night service left to na lairiba PHC nongpok sekmai ngasi amukhana khoisaunaraba maira paibi NESA nongpok sekmai amasung Socialist Student Union of Manipur ga loinana PHC asi solon chinduna OPD yauna makhal khudingmaki servicing thingzin kre hairiba athingba asi mapung phana night service hauragani haibagi chap chaba thajaba leiraba matungda Komthokadauri Hiram asagi matangda Socialist Students Union of Manipur SSUM gi Secretary General Busan Longzamna matam kharagi mamangda maira paibi ima singna PHC solon chendurabani adubu night service amuk hauragani haibadigi yanaba puraktuna athingba komthokhibani adubu hairiba night service asinga si phawba haudabana maram oiraga miyamna sangsilliba khongjang asida saruk yaba oina SSUM su yauna solon sinbani makhatana night service asi mapung phana Haudriba Pauba so Lonsin Kigani Haiki. PHC no pushing my Asigi and a mamang the night service seek Matangia to Guni Adubo, Matam Tamugi among the night service as he left. I have a night service as he left Kivasiki Matung Tarakoda, the Masida Lady, Mera Pivim some club sing now. Among the Hodana, had a night service as he honaba, hide an attraction Lakibani, among the night service honaba about the Mera Pivi sing now. So Pawalon Lake Redubo Madu night service Hauragani had a Muyasano or Aga, so she hung to Matung and see Pawa night service Hogan lady, Masida, Miamna, Laura Consistency Director of the Gay, as she Socialist Student Union of Manipur, Lady Van Domasila, and the son of Pooks of Amazon, Merapavi, Imasing, Kusamatuna, Henakam, Kungi, the Makta, Nasidagi, I have a PSC OPD Yonam, Makun Kudimaki service things in Zare, I have a service so long since see things in the service as he Makata night service. Hogani have Ayaba Tazaba do there Matung Nakanasi, so Santo Sagani, Madu Natri Hova, Kugi demand, Amataraba, demand Haragadi, night service, how to forward the Kugi, so she hung to zero. Amaromda, Kendra Sage Emelos Oiriba, Minister Radyasyam Laktuna, Miamga,
उनरमदना सो थुगाइदुना चंगलुबदगी मियामना अमुक हौरक्तुना मियामगी इहो थुगाइबगी मिनिस्टरना लाले हाइजगदबनी हाइदुना इरांग हौरुरे अदुम ओइनमक मिनिस्टरना मियाम ममांगदा थोकपा ngamdabadagi मियामदगी नाथैरगा चटखि हाइरि तुंगदा पुलिसना मियामगी इहो अदु लाक्सिनदुना सीएमओ थौबाल लाक्तुना मियामगा वारी सानारबा मतुंगदा ngasiदगी PIC asigi awatpa yengsilage नाइट सर्विस हवलगे हाइना थाजबा पीखि हौजिक मणिपुर लेंगाक असगी एजुकेशन मिनिस्टर थोक्सोम राधेश्याम की केंद्र ओइरिबा थौबाल डिस्ट्रिक्ट की हैरोक पुलिस स्टेशन की मनुंग चन्ना सलुंगफम मनिंग लेकाइदा लैबा सलुंगफम हाई स्कूल मसक खंगदबसिंग नंगरांग अहिंग तुमना मई थादोक लमले लाइबक थिबा थौदोक अदुदा स्कूल असगी एडमिनिस्ट्रेटिव ब्लॉक यावना पुना का तरेट मैना तुमना चाखेबगा लोइनना स्कूल असके कंप्यूटर अमदी साइंस के इक्विपमेंट सिंग यावना स्कूल असना हौरकपदगी ngasi फावगे चेसांग सिंग पुना मैना चाकपदा यावख्रे मै साकपगे थौदोक अदुदा चौराकना लुपा लाख कुन कुंथ्रा रोमगी माल चांग अमांग अता थोख्रे मै चाकले हाइबगे पाव हेक फंगबगा थौबाल अमदी याइरपोकी फायर सर्विस की गाड़ी अहुम लाखतुना मै कनबगे थबक चथखी मै साकपगे थौदोक अदुदा क्लासरूम तरुक्ति कनबा ngamhore हाइरि थौदोक अदुगी मतंगदा हाइरोक पुलिस के ओसिना लुचिंगबा टीम अमा थौदोक थोफमदा लाखतुना यंगसिनबगा लोइनना थौदोक असगी मतंगदा केस अमसु लखटख्रे हाइरि स्कूल असगी हेडमास्टर फुरित साबम तोंबना फोंदोरकपदा मै थारमलिबा असि हौखिबा नोंयाई मतुंग तारानिथोय मखाइरोम ताबा मतमदा ओइरंबा याई स्कूल असगी चौकीदार ने स्कूल मै चाकले हाइना हेडमास्टर मसादा फोन तौरकपदगी महाक्सु लाक्तुना मियामगा लोइनना मै अदु कन्ननब होटनखी थौदोक असे यामना नुंगाइतबा फावी स्कूल असेबु पुमट मुथटलगे खलगा तौरंबा माली स्कूल असे हौरकपदगी ngasi फावदा रेकॉर्ड तौदुना थमलकबा चे सांग सिंगसु पुलप पुथोकलगा स्कूल ममांगदा मै थादोकलमबसे यामना चिंगननिंगाई ओइ ममांगदासु स्कूल असगे सो फकाइदुना कंप्यूटर न चिंगबा हुरान खिबगे थौदोकसु अनिरक लैख्रे हाइरि आइना सुम खंजबदा ngara स्कूल काबदबो करिमबो इलेक्ट्रिक से असोइबे लैतेबा अदुना करिमबो मै लाहबो मतमदा सोइबे लैते अदुना कना मु खरना स्कूल जी इलेक्ट्रिक लैरोम दगी थाबा मादे खारोम थांबदगी चालपो ओइना पाव तमेबा अदुना मसी कनागुम मसक खंदो खंगना थाबा मालेना आगे वखंद स्कूल हरपदगिना एक ngasi bokta laibere posin lone sakra lupa lakh 10 muki por organian khanse स्कूल असगी चौकीदार अमुबना ngarang salungpham khulgi lai haraubagi lairoisu oiba maramna mahak masasu laibungdagi halaklaga chak charingai स्कूल asi mai sakle haiduna laibungdagi hanarakpa singna pau pirakpadagi khanglakpani haiki अमरोमदा ngasi lamdam asigi amata ngairaba high school asibu maina tumna tharambagi thawong asi yaningdabu phongdoktuna maikai adongi miyam amadi mahiro singni school mamangda lambi thingbagi khongjang jangsinkhre KCP Nando Group की लुचिंगबा नदो जेनिम्स की ऑर्थोवार्ड तगे लोन चेन खरबा मतुंग महा की खोंगुल लीबा ओइना पुलिस ना तोंगान तोंगान मफम कयाद लेप लेतना थिबो हुमगी थबक चथरी चिंगनबा मियोय कया फागतुन वाहंग पाहुंग चथरी हिरमस्ता रिपोर्ट अमा हौखिवा मार्च 23 की नोंगालमदाइदा जेनिम्स की मेल ऑर्थोवार्ड तगे नानथोक्तुन सेनखिवा KCP नंदो फैक्शन के कमांडर TH नंदो की खोंगुल लीबा की थबक ngasisu makha tana sathari महक लेरंबा याई हाइना सिंगनबा मफम कया खंदोक्तुना ngasi ayuksu Imphal East की मफम कयादा पाक सना थिबो हुंबगी थबक सथके Imphal East की एडिशनल SP ऑपरेशन TH कृष्ण तोम्बी की लुसिंग मखादा Imphal East कमांडो स्पेशल यूनिट कमांडो के कंबाइन टीम अमना Imphal East के सगोलमांग पुलिस स्टेशन की मनुंग चनबा नोंगसुम विलेज ता पाक सना युम संगदुना थिबो हुंबगी थबक सथके अयुक पुंग मंगा मिनिट 15 दगी 3 मिनिट निफु मंगा अद्वाई फौक सथकिबा ऑपरेशन अदुदा चौराकना युम निफु मंगा द लेरंबा मियोय मरिफु 15 अममम त ओइना मसक खंगदोकपगी थबक सथबदा आइना थिंख्रबा लालौलुप अमगे बेल आउट कैडरी अहुम यावना चिंगनबा मियोय मंगा मंखाताना वेरिफिकेशन सथनबगी दमक सगोलमांग पुलिस ता सिनेके अदु फतना येंगा हेरोने अमरोमदा इम्फाल ईस्ट की डिप्यूटी SP ऑपरेशन थांकोसन हाउकिपना लुसिंगबा इम्फाल ईस्ट कमांडो पोरोंपाट पुलिस रिजर्व लाइन वुमेन पुलिस अमदी नारकोटिक्स के कंबाइन टीम ना पोरोंपाट पुलिस स्टेशन की मनुंग चनबा जेनिम्स पोंग लंबी अमदी मिनी सेक्रेटरिएट लंबी की अकोइबदा पाक्शन ना कॉम्बिंग ऑपरेशन सटके अयुक पुंग मंगा मिनिट कुंदगे तरेट फाउब सटकीबा ऑपरेशन अदुदा पुन्ना मियोय 7 के कुन मंगा वेरिफिकेशन सटके अदुमकपु
thoidokpa mifa mipundi yaukide. Imphal West ki oina district asigi additional SP operation AG Sharma gi mityeng makhada City Police Station gi manung chanba Major Khul MG Avenue Jalal Provision Khuyathong lambi Nagana Lamata ki mafam singda combing operation chathakhi. Ayuk pung 8:50 dage 9:00 nifu fawbo chathakhiba operation aduda punna miyoi samanga ga tarani thoi masa masa gi saktak se puthok handuna verification chathakhi. Masa gi saktak se yaugdaba miyoi kunma thoi makha tana verification chathanava City Police ta sinakhi. Pokngam dana pokpa miyoi bagi ma pokta momo nokna hingningdaba kanabu leibagi adubu lamdam asda laira bagi pankhai makhada leiba yumthong kaya lengakna paikhat iba yaifa thaurangi kanaba phangdana leiri masigi manungda chahi 10 hena haugat kangkhat pangamdana leiriba pebam pendong meiteisu ama oihauri hiramasta mityeng amatang yangminasi. Yaifa kol meitei lekai National Highway chamaga yangkhai tidim lambi dagi Churchanpur New Market amadi bus parking hendolaga Thingang Phai area dagi mamang pangna changsilaga leiba mitei lekai amani. Mitei furup khaktana lingjakhiwa yaifakol haina mingthonba lekai asida leiriba pebam pendong matam amada afangba thabak suduna amadi tulan khulgi khulakpagi lau suduna yumpurakhi. Pendong ingkumja lising amga chamapal marifugo humdoida Thingang Phai gi bharada leirambadagi yaifakolda lam leiduna yum honglakhi. Yaifakolda laklaba matungda singyalga yonduna yamna wana haurakhi. Adubu haukiba chahi lisinganiga nipan amadi lisinganiga mapan adwaida mahaki loinabi layong khangdana narakpadagi masagi leijaba iroi amadi inkhol machet yonduna layengki. Adum oinamak laibak thibadi sel dijangki kanbadi ngamaukhide. Pendong machanupi mangagi mapani machanupi mari mayum makai pan khraba amadi mahaki loinabina laikhidraba matungdagi Pendong masasu hogat kangkhat pangamdana narakhi. Pendong na hogat kangkhat pangamdana lairakhiwa asi chahi 10 rom surakle hingdawadi yadavanina phagadra haiduna amaibi amadi doctor kayada yengki. Adubu selda mating phawadi ngamdana ngasisu leihori. Mahaki loinabi amadi masa layengbada masagi leijavalan thumpumnamak loikhi. Masi layeng onabadagi thokpani haina ngasisu masa matomta ninda tawjahori. Apokpa mapana hagot kangkhat pangamdana leirabada mahaki chahi kunithoi khakta ngairibi machanupi atombi sanatombina chekonda check chuduna phanglakpa apikpa senfamna yumpuri. Pendongi imung asi lairabagi pankhai makhada leiba imung amani adubu ngasi lengakna paikhaliba khudongchawa sing asi phangba leitri. Sumnagi ration card natana atai lengaki lairaba singda piriba khudongchawa sing asi phangjanaba lambi amata leite. Chahi nauribi machanupi sanatombina imungi nongmogi chakhum muttanaba hotnabada lengaki khudongchawa kaya asigidamak chenja chongjaba sungamjada awaba phibam amada punsi lelhauri. Masida lengaki mari leinaba amadi pukchel chawrba lamdam asigi miyamna aikhoi leiri haina thaujalgi mireng amatang yengbirabadi imung asigi awaba kharda oirabasu kokkani. Amaromda yaifakol leikaida leiriba khunjasing asigi manungda imung mari mangadagi hena inkhol pata paide. Makhosing asi hana leiramba mafamsing adudagi tanthok pirakpadagi Yaifakol mitei lekai asida changjafam lauduna leiribani. Makhosing asi Yaifakol da leiriba pata paiba imungsinga thangnana leiriba ingkholsing adugi mapuga yanava amagi matung ina bhara thiduna changjafam lauduna leiribani. Karigumba mapu aduna thadoklo hairakpa numitta khonjasing asi masagi maramda lanjelakpa miyoi amagum laifam laitana kangaungna leigadauri. Masida lamdam asigi pukchel chawrba ichilinau CSO amadi lengaki mari leinabasina midyeng changhanningle amadi khunjasing aduna aikhogi ichilinau kaya ama leiri haiduna chawthokna miyam amadi lengaki yaka yengduna leihori. Makha taba pau pizadringeda break macha matang lozari. The Ramrai Ecotourism Promotion Committee is organizing a fundraising promotion event of music, mountain biking, boating, landscape photography, indigenous food and cultural shows of different communities for the development of the Ramrai Ecotourism Ramrai Village, Manipur State at the theme Calling a Nature Creation on 29th March 2019. Available features 50 early birds at the event will get entry free ticket. Every photographer, cycle rider and motorcycle rider will get 50% discount on entry at the event. Bring your own cycle to ride on Ramrai track. Bring your own tent for camping and also bring your own still camera for landscape photography. Participate and win exciting prizes for the competitions at the event.
Music is the movement of sound that can reach to the soul. Where words fail, music speaks. Lamjingba Jewelry na adom-gidamak khwaidagi asengba sana khwaidagi ahongba sana asamalda fanghanjari. Aikhoigi service singdi inat ki oiba design sing ready made ta fanghanjari. Singnaningai oidraba asengba sana khaktamak pizari. Manung matam sana order delivery sing pizari. Sana asamal khwaidagi nemna lawjari. Nomaizing numitsu adomgi service ta leizari. Ngasimak lengsin birau Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Break ki matungna pau makhata na pizari Imphal More lambi paring N Heights 102 gi yamna maru oiriba lokchau thongi phibam phatana lairkhiba adu handak numit kharani gi mamangdagi amuk hena phibam soksilakpadagi More police station gi OC in charge let ko how wifi masana cell putoktuna More dagi ubak leiraga phibam phatana lairiba thongi ahoba sing police personnel sing yauna ngarang semjin khre masida lambi asida gari thauriba driver kayana More police na lakholakliba khongthang asida apenba phongdokna khre panbaya badi More lambi gi amata ngairaba thong asida pochai puba chaka tarani thoi panba tata truck tagi hauraga makhal kaya gi gari landona chatli hairiba thong asigi makha thangba sarukta thariba ugi ubak sing akai atoi yaurakpadagi patpa phauba yaure amadi gari sing chaka maram oiramba mafam kaya hoduna leiramki masida karigumba gari sing thong asida puthakhiba tarabadi asok apan yaubada natana misi mina kaya amaso yaurakpa phauba yana leiri phibam asida ngasi phauba mari leinaba department kayana khangna usinadana leithokpagum tauri amadi VIP yauna official kaya amasu tattana thong asi phaudana More tamna chatlibani pumnamak asigi khudong thiba tholakpa matamda kanana daita pugadoribano haibasi meyamna hangnariba achauba wahang ama oirakli nakal amaromda Manipurda paikhalakliba project singi thabak subada matam kuina changhanbagi hainabi ngasisu leiri hojik lokchau thong asigi manakta anauba thong ama sanabagi mamang chahigi anganba saruktage thabak paikhalakhiba asi mangam sandana leiri hairiba thong asi saba loiba meyamna matam kayadagi ngaiduna leiri. Myanmar National Rohingya Nupi Macha ama yauna mapa macha ahum Foreigners Act ki makhada naronda changlakpadagi faduna Assam gi Tezpur Central Jail de chahi taruk leirakraba matung makhoi gi matam loiduna Moreda puraklaba matung Myanmar Authority de sinakre ngasi Myanmar Authority na sinakraba mapa macha ahum madude MD Imam Hussein apokpa laikhidraba Abdul Salam amadi mahaki macha nupi MD Hares amasung manau nupi Rafika kawi Myanmar gi Damodar Gaon village tagini makhoi ahum Assam Tezpur gi Sondipur Police STPO Sadar Alina Lusingba Kangbu amana Assam dagi More tamna puraklaba matung More gi Immigration Office ta mathau taba che sang sing check tauhanduna Myanmar authorities singda sinnabagi damak More Ward number 1 da leiriba Indo Myanmar Friendship Iron Bridge da leiriba Myanmar gi Immigration Office ta sinaki. Ngasi ayuk tongan ba mafamda nupa ama isingda taduna siramle amadi mau amana thauri yalaga siramle thaudoksing asigi matangda police tagi phangba paugi matung inadi ngasi ayuk pung 8 lom taba matamda Imphal West District Police ki manung chanba Kanglapat ki awang thangba BOC ka tainaba saruki Kanglapat ta mioi ama siraga taduna leiramkhibani hairi asiba haksang adu miyamna thengnarakpadagi police ta pau piraba matung police na lakhotlaga masak khangnabagi damag rims ki miren sangda thamkre nakal amaromda ngasi ayuk pung 8 lom taba matamda su singjamai police station gi manung chanba pisum oinam laikai da chingnenangai oiba mongda machanupi ama leirabi mau ama masagi ka manungda fairenda thauri yandona siramle laikhidrabi mau adugi mamingna longjam babita chahi ni fugatare mapuroiba bormani kawi bormani na phongdorakhibada mahak ngasi ayuk pung 5 rom taba matamda walking satpa thoki matam aduda mahaki loinabi babita tumduna lehoki
mahakna walking halakpa matamda thong hangdoknaba kauba matamda khonglaktabadagi chingnaduna thong adu kaukhaiduna yenglubada babita thauri yalaga siduna leiramba thengnarakibani thaudok adugi matangda singzamai police na case ama lokhatkre kanone aina walking chelu halakpai je ada pung 3 mung tari buka pung 3 mung ta absida aina thong hangdona hangdok tabadura ina kaukhairaga changmane thongje aduma yalaga leirame adu khanna chainaba duda kemta isage belete maga yunoi dun dabsu leite adigi khanna chainaba duda kemta leite CAU DBT Rural Innovation Cluster Project ki makhada Department of Agricultural Engineering College of Agriculture CAU Imphal na sinduna development of value added pineapple products haiba hiramda numit ini chupna chathagadaba training program ama ngasi college aski conference hall da hawdokre training program hawdokpa aduda kaw gi vice chancellor Professor M Premjit College of Agriculture ki Dean Professor Y. Jakendra Amadi Kaugi Director of Research Professor C.A. Srinivasan Murthy Amasung Director of Extension Education Professor Ratan Kumar Sahana Mathang Sitna Chief Guest President Amadi Guest of Honor Oina Saruk Yaki Chief Guest ki Oiba Warol Piraduna Professor M. Premjit na Lamdam Asida Lairiba Kihom Thariba Lomi Singi Semitlon Pagat Hananabagi Pandamda Ngasigi Asigum Laba Training Program Asi Paikat Pani Lomi Singna Makogi Potok Adu Kaitel da hongna yon thokpagi mahutta process tawduna sendong leina yon ba yanaba college asida crore ama hena changna gihom gi processing unit ani hangduna leire haiki amaga 1.52 crore sangna na sida kinba jiki pineapple kaptegi powder on top na ba pineapple gi juice on top na ba tomato on ka to na ba da sida oi yo ga made khudong sa samje utagi la pili ba isil na option shina khudong sa de lobiyo gari should Tazarake, pineapple Tamio, Kudakta, pineapple juice on top you, technique Moina Lointa and Aduka, value added product Loina, on top of the Madu Aquina, branding Torakandega, and saying Songi organization to give Maminta, farmers talking Maminta, on top you. Narcotic Affairs at Border ki Kanguna ngarang numidang wairam pung mangaga minute ni phum ngarom taba matamda Thaubal athokpam dagi miyoi ani number 4 kg ani ka kona na fare pharaba miyoi sing adu Thaubal Moijing Thongjau dagi MD Azad Khan Chahi Nifuga manga apokpa laikhidraba Nasiuddin Amadi Yairipok Ningthau Manai dagi MD Abdul Nur Chahi Yankhai ga nipan apokpa laikhidraba MD Raja Kawi Tha asigi kunda local TV channel amagi khannainaba thoram amada BJP ki wangangloi oibata natana Lok Sabha gi merepsu oiriba RK Ranjanna Manipuri University gi khongjang matang da AP Pande Maral amata leite haina phongdokhiba wafam haksinna lawbaga loinana awang bathakta condemn tawi haina musugi cherol amana hairi cherol asina makha taribadi court ki judgment phangdriba sub judice oina leiriba AP Pande gi case asigi matang da RK Ranjanna Pande Maral leite haina phongdokhiba wafam adu laibak meyam da sengdok kadabani amadi mari leinaba authority na sumahaki mathakta yengsinbiu hairakli ngarang ahing nongyai matungda minuthong hata da leiba dukan khara maina chaktuna amang ata thokre mai adu matau karamna horakhibanu haiba chap chana khangba ngamdri thaudok aduga mari leinana Porompat police na case ama lokhatkre Private bank singi marakta Bharat ki oina number 1 oiriba HDFC Bank ki Lamphel nauna saba loiraba branch office ngasi RIMS ki director Dr. Ahanthem Santa Amadi NHM ki mission director Dr. Soram Manikanta na sangakre nauna sangakraba Lamphel gi HDFC branch asi Bharat ki atai mafamda lairiba HDFC branch sing da phangba khodong saba khodingmak phanghanba ngamlagani haiki amuka hanna break macha matanggal lawzari
Hello, good morning, sir. Welcome to Lamjingba Motors. How may I help you? Lamjingba Motor na miyam da kana ba piri basing se kari no. Khudong chaba kaya ma pizari. Aikoina phanganjari ba products sing di trucks, tippers, haulage, bus, amasung chainset ne. Documents ichang dana adomi sale amadi matam manghandana loan gi khudong chaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamna na junction minari. Matik charba khutsu khulai amadi crane yauraba. Aikoi gi sport servicing van adom gi damakta matham pumbada leijari. Bus sing yon madanatana school, college, universities, office ki dama contract basis da lobi bagi khudong chaba su thamjari. Amadi genuine lay parts sing su phangbigani. Adom gi mai pakpana aikoi gi mai pakpana. Break ke matungda tarapna okchari makha taba pausingda lakliba tarataret suba lok sabha mikhal asida akan balamba taunagadauriba asi mapangal kallaba prime minister amade mingsat thiraba opposition party anigi maraktani haina bharat ke prime minister Narendra Modi na haikre wafam asi mahakna ngarang mission sakti gi matangda pikhiba warol da phongdo khibani prime minister Narendra Modi ngasi Uttar Pradesh ke Meerut Uttarakhand gi Rudrapur amadi Jammu and Kashmir da chatuna mikhal gi campaign tawgadauri. Pakistan occupied Kashmir da laiba terror camp marida India na attacks da tharakani mi pai badagi lalhauba sing camp thadoktuna chenakre hairi India Pakistan anigi marakta lainari basis fair Pakistan gi maikai dagi tattana thugairak badagi phiba masi lakhibani Pakistan gi ISI gi agent sing amadi lalhaulup Lashkar-e-Taiba gi Afghan barwal gi aronba mifam ama pangthoklaba tungda terror camp sing asi thadokpa haina Khanakibani haina thazaba ba paugi likhun amana phongdorakli thadokraba campsing asi Lashkar-e-Taiba gi aftak barwal gi liching makhada leirambani haina pau asina makha tari Pakistan na ceasefire thugaibagi thabak asi Pulwama gi thaudoki matungda khanghen hengalakibani haina su pau asina palli Indian Army gi record ki matung ina handak chahi gi oina Pakistan na ceasefire thugaibagi thaudok asi hauzik phawda punna chatruka kuntra mari sure hairi Jaish-e Mohammed ki chief Masur Ajarbu global terrorist ama oina lauthokpada yaningdaba phongdok leba China gi saklon yamba mong adugidamak US Secretary of State Mike Pompeo na akanba mong da yaningdaba phongdorakli panbayai India gi Pulwama attack ta CRPF Lanmi nifu hatkiba Jaish-e Mohammed ki chief Masur Ajarbu global terrorist ama oina lauthokpa haina US France amadi India yauna United Nations ki lebak khuding makna wafam asi thangat khraba matung China khaktana hiram asida khara hena kupthana thijinnaba mathau tai haina phongdorakbadagi Mike Pompeo gi wafam asi lakhibani Mike Pompeo na makha taraduna China hairiba lebak asi Maraibak tana Muslim million ama hena detain tawdona thamlaga US tana Muslim na chalaiba terrorist organization sing yoknaba senthang kaithadona leiri masigumlaba saklon yamba matau asi international community na kaidawnungda yabangam loi haiki Dehradunda laiba boarding school amada school asigi class 12 tamliba mahiroi singna phubada sibani haiba Vasu Yadav kauba school asigi junior mahiroi ama school authority na mingsat thigani kibadagi lona school asigi campus Maktada Pumlambagi watok oiri paugi matung ina laikhidraba mahiroi adu senior sing laitringaida biscuit packet ama huralambadagi thaudok asi thokibani thaudok asi police na khanglaklaba matungda thaudok asi matangda kupna thizillaba matungda laikhidraba mahiroi adu numit chuppa ama school adugi classroom amada solon chenduna cricket bat amadi stamna phuba chaibagi thabak chathaki tamthina soklaba mahiroi adu matam chana hospital da pukhatlamlabadi mahaki thawai kan bangam lambasu yai haina police na makha taki thaudok adugi matangda police ki oiba thiba humagi oiba thabak makha ta na chachari hairi ngase ayuk phong ki ba pause sindi kari kari maru oiba yaw ki bagi haibado amuktang punna khangminasi Lamjingba Times Lok Sabha Mikhal BJP Lengakna ahongba mamalda chana baseng lairabasingda yumpiri
karam siam inner da mioi tarama thoina mikhal thengna ba yakhre congress na paikhalamba thabak sing bjp na sangaduna thabak tawba malhalle ibobi sangai express minam duna bot khomba hore Energy scrutiny mirep je pisin khiva tarama thoimak yakhre npf mirep ki campaign hokre media fellowship ki khalakle pokna form autor ki congress mirep ke james ki firal singkhat khre congress na sakti pairavadi prithvi da khwaide ki sauba laireba muthat na ba scheme paikhat kani okram ibobi nando sen khibagi asi ama yauna manga suspend tawkhre jail gi staff ani fare party singna star campaigner singi maming lauthorakli Outer da mirep nipan lamba taunaragani inner da tarama thogi mirep se sing ayaba pi khre th muibagi wafam jilerong miambu ikai pa pibani bawdi thangmilen gi su phiral singkhat khre naharol gi thogdang UPA sarkar halaklabadi MIJS ki makhada laireba imung amada thada lupa lising taruk pigani okram ibobi tara taret suba lok sabha mikhal sida LJP gi thomi singna BJP da mapung phana bot pigani karam siam Monica mihat ki mayokta wakat ni pham khre paksan na combing operation chatha khre uyen lan pau lok sabha mikhal lisingani taramapal energy mirep tarama thoina piselakiwa mirep che sing scrutiny da yakhre BJP lengak na sahi anirom asida kari tawi togde haibadu miyamna khangi ibobi North East Regional Consultation da Sumati Balana school drop out ki wafam pukhat khre contraband tablet lakmanga lising humudra ni thoi satruk taraga konana fabadage Wael satharakiwa naha ama court na mara lairamdre haiduna thadokre Isel Express Congress ke outer mirep ke James ke phiral singkhat pa thoram pangthokre Narendra Modi government na ahongba publicity togduna miyam gi sel kaya manghan khre ibobi Sumati Balana mahai tamba tokraba angang singi issue kaya gi matang da awang nongpok ki mifam da pukhat khre sana leibak utlogi thogdok miyam da oina FIR lokhatle club ki member ahum maira paibi lusing ba ama faru re mathau tawram laba traffic signal light sidokraga tumina lesin khre miyam gi yaifana bi mingda lupa crore kaya aremba da sading tawthokle ireibak BJP na lusingba lengak tagi ahongba pura audrabadi Manipur loiragani okram ibobi Lok Sabha mikhal gi thabak kangkhalakle inner Manipur gi mirep tarama thoimak mirep oiba yahan khre Imphal East da operation chathaduna nando thi khre Aroibada maroiba pau amuk hana pizari Lamdam asagi enak khulaba cultural heritage abadi traditional art forms na Manipur bu malem da sak tak pada achauba mafam amak kali haina Manipur ke governor Dr. Nazma Heptola na fongdokre Night service left na leiriba PHC nongpok sek mai ngasidagi amuk hana khoisaw na raba miyamna thingzin kre mafam aduda lakiba minister Radyasyam miyam mangda thokpa ngamdana nathairaga chen kre Masak khangdaba singna Salungpham High School ngarang ahing nongyaida mai tharamle khoisaw na raba mahiroi amadi miyamna lambi thingkhre KCP Nando Group ki Luchingba Nando Jenims ki Ortho Ward tage lona jen khraba matung mahaki khongol liba oina police na thi tongan mampham kaya da lepalai tana thibo humgi thabak ngasi su sathari Amadi lamdam asida lairabagi pankhai makhada laiba yumthom kaya ngasigi lengak na paikhat iba yaifa thorangi kanaba phangdana leiri Hozekidi Times of Manipur na pizza ba nungthil ge pau matang sa loisinjare ahen ba pau ga loinana nimidang pung mapal da mu phangbigani